India ki territory ki saruk khara Myanmar da piraga lam exchange tawduna Indo Myanmar ani ki mafam khara da leiramba chayena ba sing loishin na bahot na haiba asi yabangam loi haina Kuki Inpi Chandal KIC na phungdurakli KIC ki General Secretary Sokogin Mate na thadorakpa cherul aman hai tha asi ki marida Ministry of External Affairs na thadorakpa statement amada Manipur ki Chandal district ki border pillar number 65 tagi 68 fawbungi marak leiriba lam gi chayena ba loishin na ba leba ani marakta wari sanari haina phongdorakhiba adu yabang loi Chandal district ki Kengjoy subdivision ki manung chana Manma ki Kabu Valley ga thangnana leiriba mafam ase Kuki Singh ancestral land ni mafam aduda leiriba yellow furup Singh da tanaramdana demarcation natraga lam exchange tawbagi thabak amata paikhatpi yaroi Kuki ki civil body village chief amadi Chandal district ki miyam ga tanaramdana asigumba khongthang ama lokhatna bahonarakiba ase laibak thibani border demarcation haibase suknatagi technical exercise amakak nate khongthang asina yum farm lining laishol gi mafam sing na chingba kaya ama sokadawribani maramaduna square mile ama dasmik mari rom pak chawba lam ama Myanmar ga exchange tawna bagi proposal ase kaidonung yabangam loi Government of India amasung Government of Manipur na lam exchange tawna bagi thabak thawrang khodingmak khudakta lefanduna stakeholder khodingmak tanaraba matungda transparent oina thabak tawgadabani border area da tariba miyam gi hak puwari amadi sentiment sing sokhandana thamgadabani Kadigumba Miyamgi Ayabi Yaudana Lam Exchange Tonabagi Kongtang Lokalaklabadi Kaidonunda Tumina Yingduna Lake Hainasu Cherolas na Makatana from directly.